Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Security Force na Raja sigi tongan ba mafam singdagi aina thingraba lalolup singi mioi mari fare mioi manga dagi kilogram ani henbagi WY tablet phaгаtle Manipur Police na Raja sigi tongan ba jila singda changsilagba mitop sing khangdopagi akhanaba drive sing chathari amasung Pradhan Mantri na hairi sahi asi loisilapda laibak asya sajaba Made in India chip kaithelda phangba hawallagani Security Force na Raja sigi sing amasung tampaki mafam kya da thi humbagi thabak leptana chathari National Highway 37 da akanba cheksil thoranga loinana nomada tangai phadana changba polam puba gari chama kuntra asoengam yaudana pusilakre Manipur Police ki charolaman hai ngarang Bishnupur jila gi ningthokong mayai laikai ward number 9 dagi KCP nongdren khombagi mioi ama phaki numit asimakta da Imphal East jila gi Andro Police Station gi manung chanba Angtha village dagi Pripak Pro gi mioi ama phaki Security Force na jila asigi Lamlai Police Station gi manung chanba Chingarel Tezpur Waiton Lamkhai dagi masana masabo RPF PL gi private ni haiba mioi ama phaki Haukiba irai numita Security Force na Imphal East ki Porompat Police Station gi manung chanba Khurai Thangjam laikai dagi KCP MFL gi mioi ama phaki mahak miam school sarkar gi karmachari sing dagi sel khaibda chenaba mioi ni hari maungon dagi mobile handset ama KCP gi demand letter amasung Aadhar card ama phangle hari Amaromda Manipur Police CRPF amasung BSF nangarang drug ka mari lenana changsinggiba operation amada lilongi tongan ba mafamdagi mioi manga drug ka konana phaki mioi amadagi kilogram ani gram kundret longi WY tablet phagaki atopa mioi amadagi na gram nifu manga rongi WY tablet phagat pangamki masigi mathakta mobile handset taruk gari anina chingba phagat pangam le hari pharba mioi sing asigi manungda lilong isoi popi tharau roktagi Muhammad Mustaqin kawa mioi asi English ani kunithoida sapon cap lising ani chani manga da heroin purambagi damak Assam Police na Guwahati dagi pharurabani Kiamgai mamang laikai digi Muhammad Boboy haiba mioi asi su English ani kunda Guwahati da WY tablet lising taret purambagi damak Assam Police na pharurabani Manipur Police na haukibe irai numita Churachampur jila gi Songsibok Thingkhang Phai khulda leiba yum amadagi sapon cap kunda haplamba gram chani kuntra taruk lumba brown sugar phagatpa ngamki mafam adagi seloina lupa lakh ahum lising marfu taret henbachu phagatpa ngamki makhata na thijenbagi thabak chathari Maragastar Raja sigi tongan mafam singda gari niyom lana thauba singi mathakta Manipur Police na drive changsinbagi thabak leptana chathari ngarang gari marfu mari chalan kakpaga loina lupa lakh ama lising kuntra taret chonga khongwa pangamle hairi Manipur Police na Raja sigi tongan ba jila singda changsilalba mitop sing khangdokpagi akhanaba drive makhata na chathari Senapati Police na su khongjang asigi saruk amoina haukiba matam khara asida mioi lising ahum changa masak khangdoki Senapati District Police ki paun hai matik chaba che chang sing yaudana Senapati jila phauduna chaliba mioi sing yangsinbagi thabak tha asi hauropadagi jila asigi police na chatharakli Tha asigi taretagi ngarang phawbada Senapati Police na mioi lising ahum changa yangkhai mapan masak khangdoki masigi manungda mioi chani marfurda taruk inner line permit yaugdaba mioi singni aduga mioi chani kuntra tarena matam helaba inner line permit pairama mioi singni sahi sudriba angang nipan thabak sunabagidama pusilaki hariba angang sing asi maugetagi halanki Paudun hai ILP yaugdaba natraga matam loraba ILP paiba mioi sing maugeta leiba ILP counter da nauna ILP piki haujimaki oina ain kaina mitop changsilakpa thengnadri hari Senapati Police na National Highway 2 gi Maram Peren lambi Tadubi Toloi lambi Intervillage Road sing kaithel gi mapam sing amadi atai mapam sing da drive chathari Senapati Police amasung marisuba IRB gi team amana tampungda leiduna ain kaina mitop sing changsilakpra haibadu yengsinbagi thabak chathari khongjang asi makhatana changsingkhigane hari tabiriba pawasi Akasbani Imphal degini Pradhan Mantri Narendra Modi na hari Bharat asi khwaidagi khongjel yangna changsilaglaba economy oirapagaloina atuba matamda malemgi khwaidagi chawba ahumsuba economy oiba ngamlagani Nai Delhi da ngarang pangthokpa thorom amada wangang aduna Sri Modi na hai Bharat asi mapangal kanba amasung akhang kanba leibak ama oina malemgi atai leibak singna asa tawi mangnai leibak asigi inflation gi chang namely interest su hanthabagaloina forex reserve mapangal kangkhalagli Pradhan Mantri hai akhang ahi singi mot matungina Bharat na malemgi chakot thorangi lambida mateng pangliba asi athuba matamda chada kun yauraba yai
reform perform amasung transform haiba mantra gi makhada malingi chakot lambi da thintahaliba asi ngasidi bharane ingkhat pangambagi shakti adu leirakle mahangna tha khudingi domestic investor la kayamarumna SIP की खुथांगदा मार्केट सिंग लुपा कोटी लिसिंग क्या थादरकली हाइना फोंगदोकी श्री मोदी ने हाई एक्सपर्ट कह रहे हैं कि दुनिया की ग्रोथ में भारत का कंट्रीब्यूशन बहुत जल्द करीब 20% होने जा रहा है। ये ग्रोथ, ये रेजिलियंस जो हम भारत की इकोनॉमी में देख रहे हैं, इसके पीछे बीते एक दशक में भारत में आई मैक्रो इकोनॉमिक स्टेबिलिटी है। इन्फ्लेशन बहुत लो है, इंटरेस्ट रेट्स कम है, आज हमारा करंट अकाउंट डेफिसिट कंट्रोल में है, फॉरेक्स रिजर्व भी बहुत मजबूत है। इतना ही नहीं, हर महीने लाखों डोमेस्टिक इन्वेस्टर्स SIPs के जरिए हजारों करोड़ रुपए मार्केट में लगा रहे हैं। प्रधानमंत्री ने मखाता नहाई भारत ने मेक इन इंडिया 6G सेमनब थबक पाइखले सेमी कंडक्टर का मरी लेनब फैक्टरी सिंह भारत लेब हौरकले हायरदुना प्रधानमंत्री नहाई सही असी लोइसलपदा लेबाक असिदा साजबा मेड इन इंडिया चिप कैथेल फंगब हौरगनी हौखिबा सही 13 असिदा भारतना स्पेस मिशन हुंफु पांगथोकी हाइना नुंगाइबा फोंगदोलदुना श्री मोदी नहाई सही असिदा असिगुम मिशन क्या पांगथोकनबा थौरांग तौदुना ले Assam Rifles amasung Bharat Lamina awang nongpok Bharat Miamgi yaifanabagi damak thorang kaya paikali Assam Rifles na naha singda akoibagi pibam kanbagi wakalon saganabagi pandamda Nagaland da uthabagi camp ama pangthokre ngasi phoma paukse singi marwe pauksingi dama hogji Okram Umadini leire Umadini Thagachari Rajesh Manipurda tapna santi hanjilakle mahausaagi punsida hanjilaknaba thabak paikhatli haina Amit Sahana phongdokhiba criminal law gi matangda state ki thakta conference haudokhiba amasung NSCN-IM gi luchingba TH Muiba mahaki poknafam oiriba ukrulda October thada laklaba yai haiba pausingna ngasi phongba pauche singi maruiba pausing oiri Naharol gi thodangda Manipur crisis ing tappa hanjilaknaba thabak paikhatpa loiduna nakal ani gi marakta wari sanabagi thabak paikhatpa hore haiba Amit Saha gi wafamna ahanba headline tawri pau asi Sangai Express Manipuri amasung English edition dasu ahanba headline tawri Chahi yankhai gi matungda NSCN-IM gi luchingba muibam ha ki poknafam lamdamda chatkadawri haina sana laibakta ahanba headline tawri Criminal law gi matangda state ki thakta campaign haudokre achumba wayel fanghannaba law mayek sengna khangna chatkadabani haiba Chief Justice na phongdokhiba wafamna sana laibaki anishuba headline tawri pau asi Morning Bell amasung poknafam dasu ahanba headline tawri Huyan lan pauda cyber crime gi wathokta Manipur dasu misi mina thoklabra video viral amana maram oiduna class 9 tamlibi nupi macha ama thauri yanduna sizakre haiba pau amana ahanba lamai da phongli Amju amasung EJM na Gwaltabi thaudoka mari leinana changsilakiba khongjang handokre haiba pau Morning Bell gi ahanba lamai da phongli U tharaga yengsindrabadi u thabagi wahanthok leiroi haina MLA Dingo na phongdokhiba wafam poknafam gi anchor kalam da phongli NPP na sarkar semnaba lobby tawri haina MLA KH Loken na phongdokre haiba pau People's Chronicle gi ahanba lamai da phongli Myanmar lalhoba singna Rakhine State pulap paisin naba hotnarakpa China amasung India gi lambi anisu paisin bada yaudawri haiba pau Sangai Express Manipuri gi anishuba headline tawri Manipurda cooking gas phangdabagi awaba mayok narakli haiba pau Sangai Express English da box item oina phongli Indian Association of Tour Operators IATO gi nifusuba annual convention da Manipur tourism na saruk yaduna state asigi ina khullaba heritage utkre haiba pauna Morning Bell gi anishuba pau oiri Manipur gi irang asi atubada loishin biu suraga zajariba ekoina puthokliba pothok sing irang sina ningtam na yonba phanghandre haina Korong theldagi miyoi amana phongdorakpa wafam na harol gi thaudang gi anchor kalam da phongli Rajesh Thagachari Umadini aroibada maroiba pau security force na raija sigi tongan mamafam singdegi aina thingraba lalorup singi mioi mari fare mioi mangadegi kilogram ani henbagi WY tablet phagatle Manipur police na raija sigi tongan ba jila singda changsilagba mitop sing khangdopagi akhanaba drive makhata na chathari amasung Pradhan Mantri na hari sahi asi loisilapada laibak asa sajaba made in India chip kaithel da phangba hawralgani pau loijare